Ngasi Amuco Amuova Poirei Leimarol Apunba Mayra Paibi Manipur MSF Amadi Kohorgi Apunba Lupmangana Sinduna Kwakachel da Laiba Amuco Office Tagimi Yamga Punna Achoba Rally Amachatuna Manipur Chief Minister da Tronglaubi Togdo Kamadi Lainana Tongan ba point mga Yaoba Memorandum Amapi Sinduna Tabakto on Toknaba Pisiinkhre Ngasi Lupmangana Sinduna Chatkhre Rally Adu Yamlaba State Force Amadi RAF na Hodam Lairak Machinda Tatlaba matung lup mangagi miyoy kulhumdoy na saba mihut amabu Manipur Police na siyem Secretary puduna Memorandum adu pisinduna wari sanaki Memorandum pisilaba matung Amuco gi President Sanjoy Sorokhaibam na paumi singda hai kibada ngasi Chief Minister da Pisiinkhre Memorandum adu maruoy na hana na Central Force laibiba mafam singdagi makhoi lauthoklaga State Force thamgadabani tronglaubi thaudokta micham ahum hatpada chenaba CRPF personnel sing Laingak na FIR panduna buktauraga akaknaba matam ama leplaga judicial inquiry tawgadabani thaudo aduda soktuna awaba taraba miyoy singda chap chaba mating pigadabani laibag thiba bomb attack ta angang ani gi hat khiba amadi mamana sokhan khibagi thaudo ta chenaba miyoy sing Tengthaba tawdana faraga logi oiba chairak pigadabani haiba point sing yauri Manipur bu manghanaba amadi thugaina bahot narakliba asigi matangdasu akupa wafam kaya Chief Minister da thamki CM gi maikaidagi nauna lakpa laingak asina paikhatpa yaba kaya paikhatlagani ngarang pangthokhiba security gi review mifam da Unified Command su CM da sinarakle haibu wafam thamlaki hairi One sector center is the government is beyond the civil equation and the equations beyond the Hamki to Missy and the hobby we are part of the other half of the Sakai by getting laughed like I see the Vuzi Tanguleta, the Pima to the television and to the living the television is a central for state and Yaoba secretary of parent in Baghdad in I see the business people who dominate the whole and people seeing a family business in the site on about the generation get all over the messages of parent all the abnormal now. Kan pakai punya pasing atau pakai saja hai ada apa kata pun mesti atau masih kambil minus so aku sing atau ya check and balance tu cakap tadi hai ada aku yang belum maju sing atau miau kalau kopi orang pakai miau seperti uang aku nak makan kat dia di kalau pakai kopi dia akan berlaku ni